सिनेमा हॉल द तमनरक है ngasi wari sidi ado ai gi room number 24 ana handak bhut ama namdo adu su cinema hall da cinema yeng lak da sung so dana tamnara tabni bagi dawne mayam adum hang release to bakanda adum yeng balak pio ado ngasi wari si su cinema hall da tamna bagi wari ni do kamaina do ge habdo mayam puna tamina si mayam puna khamina si ngasi gi wari sidi hana lizakhiba singdagi khara makhai di tungali tamnariba mafam sisu yumda school da lambi lamhangda tamnabagi nattiko mayamna su taningani khale maramdi warisa tasengna thokiba masu oiri warisi kamane to buna habdo buna taraga khaminarasi loiba phawba meeting tapina bhaijari cinema hall di kaya amale masing thingamdana leiri adubu makhoi mayamgi marakta mini henna sizenadraba hall amasu leiri khara khara yengnabadagi hendana yengnadib yengnaragasu ayuk nungthilda yengnai night show haiba ama mafam aduda thamde masigi warise paraga lejaraga mayamda khanghaningduna ai hapsarakpani ko hol haiba simaktabu maingal phangda mafamda dum lei ko film nem ga mai muthala dum yengidna ayuk nungthang hak mi mayam ama cinema yengba chatnabagi amadi thokpa matamda mai thanba natana atai matamdadi ungmam mammaga leiba mafamni mafam aduda changaga popcorn chadana kok thakdana tum yenglege kogi makhajaida khubumda lamaga changjanaba honara adi kamai tawni kai faugani asumna thokiba thodok amakhak ki wari ni ko hojikti theater sida asumna su tawe theater sigi maming victory theater kawe theater sida thoiba thodok ase yamkhre nokning dabasin ama yengba tarasu maningdagi kanagumbana kana kana yan thakai nokpa tarakani yengoragana misaktu ugi phangti kaisu natragana kapakani adumaina mong mong tawba matawni uba phangdi base nupi ama khakna thodoksa thengnarure magi warini tagadori basesu magi mingna somiyani theater sida changakpa matamda mingonda thengnarakadaba akiba thodok singi matangda mahak hana khangjaramdeba kamaina su khanguni thengnaraba matamda khanggadabani thengnadana sungting thengnadana kamai khangdoino somiyasa mapung pharabi laisabi amani mahi masing tamba loire magi khwaidagi pamjaba thabak amasu lei madudi karino haba matamda mahak lam koibasa yamna pamjarami lam koiraga leijagi haiba kangbuni magi maruk mapang yamna lei mahakpu lau haidana tatana sukau mana yamna chatninguba mafam din natti adubu handakti chatpirurage enjoy tawminarurage khallaga mafam du dama lakibani adubu mafam du yobagadi mana khaluriba nungaiba mafam natti fajadi khaluriba do tayonaramiba yamna fajaba wi masagi religion culture fajana leiba jaga ama oiramkhiba mahak ngahakti mafam dugi fajabada ngawkhiba adubu mikup kharani matungda mangonda kari tholakani habadi khanjaba natti magi maru kharaga hek mafam aduda lakpadagidi koiba yaba koirure charure waba khangdaba ke ngalambadagi mamjila aba matamdasu somya pen banai koirukisi kaino hodana magi marup singda hori adubu makhoi ataidudi ware masa chok thare halasi koibagi mhutta phajana pulap pulaga pathi one tawrsi chara thaga dana haire adusu somyana yadi ai pendri kadai dano amadi chatkani hairaga nga khalaba matungda mafamududagi irap laptana leiba victory theater da chalase theater do film watana kapamgani haidana mayamduda hangi adubu leiriba makhoi theater dugi maming panbada tumin tumin leina khib wa mata ngangdi mataududa kaidawrage hangbada kaisu tawdi ado maham adudadi nungdangdi chatnadi na hairakhi masu haipeti sawni moine tawrsi kaino haidana lao lao di dum koba aduga koirusi haikna sunya yadaba adu khalaga matonda oiraga su chatkani haiduna masa uber se kokre ngake matungda theater adugi mamangda leplare masa somyana mafam duda ichik chik na ui mi amata mapanda leite ticket ka khawrurage haidana khallaga masi changkre counter da nupa amkha uiraga tumtharaga leramki masu changchalaga ticket ama lawge haidana hawdu ubane nupa du su khangna hogalaga nupi duna ticket lawge haidana lerambaduda masu ingak chungna e aduga hang aseng bagiro nangna haise haidana somyasu hoi aseng bani hairaga ticket to kakpiro na hairaki maduda nupaduna mukasu ticket chi natonda oidoira aseng badi mari natragan manga ka aga
ꯆꯪꯍꯟꯒꯗꯕꯅꯤ ꯁꯣꯁꯦ ꯍꯥꯏꯗꯅ ꯁꯣꯁꯦ ꯍꯧꯒꯗꯕꯅꯤꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯝꯅ ꯃꯥꯅ ꯑꯣꯏꯅ ꯇꯤꯀꯦꯠ 5ꯃꯨꯛꯇꯣ ꯀꯛꯑꯒ ꯍꯣꯜꯗꯨꯗ ꯆꯪꯈ꯭ꯔꯦ ꯃꯥꯁꯦ ꯃꯥ ꯈꯤꯇꯪꯗꯤ ꯉꯛꯈꯤꯀꯣ ꯃꯔꯝꯗꯤ ꯃꯥꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯤ ꯑꯝꯇ ꯂꯩꯔꯝꯗꯦ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯀꯥꯟꯇꯤꯟꯗ ꯂꯝꯕꯤꯗ ꯑꯃꯗꯤ ꯊꯤꯌꯦꯇꯔ ꯃꯅꯨꯡꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯃꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯅ ꯈꯜꯂꯨꯕꯗ ꯃꯅꯨꯡꯗ ꯐꯨꯜ ꯑꯣꯏꯒꯗꯧꯔꯦ ꯃꯤ 4-5 ꯈꯛꯀꯤ ꯁꯤꯠ ꯍꯥꯡꯕꯅꯤ ꯑꯗꯨꯗꯨ ꯈꯜꯂꯒ ꯐꯤल्म ꯍꯧꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯁꯦ ꯃꯅꯨꯡꯗ ꯆꯪꯈꯤꯕꯅꯦꯕ ꯃꯍꯥꯛ ꯀꯩꯝꯇ ꯈꯟꯗ꯭ꯔꯦ ꯏꯇꯣꯟꯇ ꯌꯦꯡꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯉꯁꯤ ꯈꯪꯒꯅꯤ ꯈꯜꯂꯒ ꯀꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯋꯥꯏꯗ ꯍꯥꯏꯇꯥꯔꯦ ꯇꯤꯀꯦꯠꯇꯨ ꯀꯛꯑ ꯃꯃꯥꯡꯋꯥꯏ ꯃꯌꯥꯏ ꯑꯗꯨꯋꯥꯏꯗ ꯐꯝꯃꯦꯕ ꯃꯥꯁꯦ ꯐꯤल्मꯁꯨ ꯀꯥꯞꯄꯛꯑꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯉꯤ ꯅꯣꯛꯅꯤꯡꯕ ꯇꯥꯏꯃꯤꯡꯗ ꯃꯇꯣꯟꯗꯁꯨ ꯅꯣꯛꯆꯩ ꯂꯣꯏꯈ꯭ꯔꯒ ꯑꯃꯨꯛ ꯏꯁꯩ ꯂꯥꯛꯄꯗꯁꯨ ꯌꯦꯡꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯃꯅꯤꯡꯗꯒꯤ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄ ꯀꯅꯥꯁꯨ ꯂꯩꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥ ꯈꯛꯇ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯅꯣ ꯑꯃꯨꯛ ꯅꯣꯛꯂꯛꯏꯕꯗꯣ ꯍꯥꯏꯗꯅ ꯈꯟꯗꯨꯅ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯇꯨꯁꯨ ꯆꯨꯡꯂꯛꯈꯤꯕ ꯃꯥꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯇꯥꯔꯛꯈꯤ ꯃꯍꯥꯛꯅ ꯌꯦꯡꯉꯤꯕ ꯐꯤल्म ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤꯗꯥꯅ ꯈꯜꯂꯦ ꯃꯍꯥꯛ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯇꯤꯀꯦꯠ ꯀꯛꯑꯒ ꯆꯪꯉꯛꯑꯝꯕꯁꯨ ꯌꯥꯏ ꯀꯥꯏꯅ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯈꯜꯂꯦꯕ ꯑꯗꯣ ꯃꯅꯤꯡꯗ ꯂꯩꯊꯣꯛꯑꯒ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯛꯀꯦ ꯇꯧꯕꯒ ꯐꯤल्मꯗꯨꯒꯤ ꯏꯟꯇꯔꯚꯦꯜ ꯑꯣꯏꯕ ꯃꯇꯥꯡ ꯑꯣꯏꯔꯛꯇꯨꯅ ꯃꯝꯂꯒ ꯂꯩꯔꯝꯕ ꯂꯥꯏꯠꯇꯨꯁꯨ ꯂꯣꯏꯅ ꯊꯥꯜꯂꯛꯈꯤ ꯃꯅꯤꯡꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯉꯛꯄ ꯐꯥꯎꯖꯈꯤ ꯇꯥꯈꯤꯕ ꯃꯈꯣꯟꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯀꯟꯅ ꯀꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯌꯦꯡꯉꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯥꯟꯇꯤꯟꯗ ꯆꯪꯉꯨꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯈꯟꯗꯅ ꯑꯃꯨꯛ ꯍꯣꯜꯗꯨꯗ ꯃꯤꯑꯣꯏ 4 ꯈꯛꯇꯃꯛ ꯁꯤꯠ ꯃꯅꯤꯡꯋꯥꯏꯗꯨꯗ ꯐꯝꯕ ꯎꯈꯤ ꯊꯥꯜꯂꯝꯕ ꯂꯥꯏꯠꯇꯨꯁꯨ ꯏꯟꯇꯔꯚꯦꯜ ꯃꯇꯝ ꯂꯣꯏꯔꯛꯄꯗ ꯃꯨꯊꯠꯄ ꯍꯧꯈ꯭ꯔꯦ ꯃꯩꯗꯨ ꯃꯨꯠꯇ꯭ꯔꯤꯉꯩ ꯃꯈꯣꯏ 4ꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯐꯤल्म ꯍꯧꯔꯀꯥꯟꯗ ꯍꯥꯏꯗꯅ ꯍꯥꯏꯒꯦꯁꯨ ꯃꯥꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯐꯤल्मꯗꯨ ꯌꯦꯡꯐꯝ ꯈꯪꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯪꯉꯛꯑꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯃꯁꯛꯇꯣ ꯌꯦꯡꯉꯨꯕꯗꯗꯤ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯇꯨ ꯆꯨꯡꯈꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯇꯝ ꯃꯥꯟꯗꯕ ꯁꯛꯐꯝꯁꯤꯡꯅꯤ ꯑꯗꯨꯒ ꯑꯅꯤ ꯑꯃꯅ ꯀꯞꯂꯤ ꯑꯅꯤ ꯑꯃꯅ ꯀꯟꯅ ꯅꯣꯛꯂꯤ ꯁꯣꯃ꯭ꯌꯥꯅ ꯈꯜꯂꯨꯕꯗꯤ ꯃꯈꯣꯏ 4ꯗꯨꯅ ꯉꯁꯥꯏ ꯂꯥꯡꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯏꯆꯝ ꯆꯝꯅ ꯂꯥꯡꯕꯤꯒꯅꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯆꯪꯉꯨꯕꯅꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯗꯣ ꯃꯤꯑꯣꯏꯕꯗꯤ ꯅꯠꯇ꯭ꯔꯦ ꯈꯟꯅ ꯉꯥꯏꯍꯥꯛꯇꯪ ꯄꯟꯊꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤ ꯊꯤꯌꯦꯇꯔꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯤ ꯊꯣꯛꯂꯛꯄꯗ ꯋꯥꯠꯆꯃꯦꯟ ꯑꯃꯗꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯇꯝꯃꯤ ꯍꯣꯜ ꯃꯅꯨꯡꯗ ꯇꯧꯔꯤꯁꯤ ꯀꯔꯤ ꯃꯤ ꯈꯔ ꯐꯝꯃꯒ ꯃꯁꯛ ꯃꯃꯥꯏ ꯑꯃꯠꯇ ꯌꯦꯡꯕ ꯌꯥꯍꯧꯗ꯭ꯔꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯐꯝ ꯅꯠꯇꯦ ꯀꯩꯅꯣ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯗꯣ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯍꯥꯏꯕꯗ ꯑꯍꯟꯗꯨꯗꯤ ꯄꯥꯈꯠꯄ ꯅꯨꯡꯉꯥꯏꯇꯕ ꯉꯛꯄ ꯑꯃꯠꯇ ꯐꯥꯎꯗꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯐꯝꯃꯒ ꯐꯖꯅ ꯈꯨꯝꯃꯤ ꯑꯣ ꯍꯣꯏ ꯇꯧꯕꯅꯤ ꯃꯐꯝꯁꯤꯗ ꯅꯨꯡꯗꯥꯡꯗ ꯃꯤ ꯂꯥꯛꯅꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯐꯝꯁꯤꯗꯤ ꯊꯥꯏꯅꯗꯒꯤ ꯂꯩꯅꯔꯛꯑꯕꯅꯤ ꯊꯥꯖꯅꯕ ꯑꯃꯁꯨ ꯂꯩ ꯃꯐꯝ ꯑꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯅꯨꯡꯗꯥꯡꯗꯗꯤ ꯂꯥꯛꯑꯣꯏꯗꯕꯅꯤ ꯍꯟꯗꯛꯇꯤ ꯃꯈꯣꯏꯅ ꯊꯥꯗꯣꯔꯛꯑꯦ ꯃꯈꯥ ꯇꯥꯕꯗꯗꯤ ꯊꯥꯗꯣꯔꯛꯇꯕ ꯌꯥꯏ ꯃꯐꯝꯁꯤꯒꯤ ꯋꯥꯔꯤ ꯂꯩ ꯋꯥꯔꯤꯗꯣ ꯑꯗꯣꯝꯗ ꯁꯣꯏꯗꯅ ꯂꯤꯖꯒꯦ ꯍꯥꯏꯔꯛꯈꯤ ꯂꯩꯔꯤꯕ ꯊꯤꯌꯦꯇꯔꯗꯨ ꯍꯧꯖꯤꯛ ꯉꯔꯥꯡꯗ ꯁꯥꯕ ꯅꯠꯇꯦꯕ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯁꯥꯔꯛꯄ ꯊꯤꯌꯦꯇꯔꯅꯦꯕ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯩꯔꯛꯑꯕꯅꯦꯕ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯤꯉꯩ ꯚꯥꯔꯠ ꯂꯥꯟꯃꯤꯁꯤꯡꯅ ꯃꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯊꯤꯌꯦꯇꯔ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯊꯤꯌꯦꯇꯔꯁꯤꯁꯨ ꯃꯈꯣꯏꯒꯤ ꯄꯨꯟꯐꯝ ꯑꯃ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯒꯤ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯁꯤꯟꯈꯤ ꯑꯗꯨꯝꯅ ꯊꯤꯌꯦꯇꯔꯗꯨꯗ ꯃꯈꯣꯏ ꯕ꯭ꯔꯤꯇꯤꯁ ꯈꯔ ꯄꯨꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯕꯣꯝ ꯊꯝꯅꯕ ꯄ꯭ꯂꯥꯟ ꯁꯤꯟꯅꯔꯦ ꯑꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤꯗꯕꯅꯤ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯅ ꯍꯤꯁꯇ꯭ꯔꯤ ꯈꯪꯗꯅ ꯆꯪꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯈꯤ ꯁꯣꯃ꯭ꯌꯥ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯟꯊꯕ ꯇꯧꯗꯅ ꯃꯥ ꯍꯜꯂꯛꯈꯤ ꯑꯃꯨꯛ ꯍꯟꯅ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯐꯝ ꯈꯪꯗꯕ ꯃꯐꯝꯗ ꯃꯥ ꯆꯠꯈꯤꯗ꯭ꯔꯦ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯇꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯏꯐꯔꯦ